Assalamualaikum warahmatullahi wabarakatuh. Maulana Rumi bu Muslim singkaktan natana prithvi gi akhang hai punamagna Sufism gi tasawuf ki amati mysticism of Islam gi matang da khanarak pata achoba wali achoba sheikh amoina sakhang mai khang nei. Tagumso Maulana Rumi gi punsida mahak ne scholar ama wairaba matung da su Shams Tabrizi gi tangai fadaba lakhi. Shamsuddin Tabrizi Maulana Rumi gi Quite konba amasung kamil set ni Shamsuddin Tabrizi gi yamna maming chat pa quote kayam lai makhoi sing adu gi manung da quote amatang lokhacher bati don't go with a flaw, be a flaw. Isen oiganu isen gi Kaoshing oiganu natraga isen gi khongloi oiganu tagum sung ichel mak oiyu aikoi gi samaj asida chatnabi gi ichel malai matam gi matung ina chatnabi gi khongchat la chi hongi tagum so chatnabi woi ba se aikoi na kayam yam ne accept to pham thoi ya pham thoi masi ga loina pham thoi natraga loina pham thok ta bage hai ba se khan tau hai bani kai gumba aikoi gi matam masida kari gumba fije jacket ki samkha ki wangang sangang gi lamsa sajat ki chatnabi ama chatnabi gi nungsit nama humlak labadi hai riba nungsit adu da hum khiba tula pai bi gumbani aikoi si taseng mati Shams Tabrizi haibiram bagi arthadi isen aduta humduna pukiba ayang batula paibigumba Kaoshing ama oiganu isen da tauk thakiba Kaoshing ama oiganu nahak nasamak nahakisu isel ama oiyu isel se oige hairabati isen dutagi hingba changi chanabi oina lakliba chana kanglon sing aduta bisarto maduda lairiba aranba sing adu thado achumba sing du loksullu aduga nasagi maikai digi achumba do perfection da mapung phab da puro madu oirabadi nahakisu iselaba lairagani nahakisu khomburoi amasung tunginba lairagani Islam da bisargi mafam chawla lai amadi mujahada gi tangai phadabase afabagi damak phatabadagi namdano ko haibani aduga nafs ki matang da taskai nafs se aisa da lairiba phataba sing ado afabado onto o haibani masimak Shams Tabrizi gi paujena siga yam chane masiga mari lainaba haujikan da yam toin hainariba English ki wahaida be a different kenaba moyu kaka haibasi masiga yamna mari lainai aikoi mang de lairiba amabu aikoi ne hekta accept tawganu hekta yaganu mahaki matung hekta inganu taigumso yengu nahangna pariba larik to kayam chumbage kayam phabage kayam logjeningai oibage yengu reading without criticism is the extremely harmful taseng larik amabu aikoi na paba matamda phabata nei nadragadi madu taseng namak khudong thiningai amchum mangjaningai oiba amani maram de madu da piri ba pauzen mahang na puning ba maikai aduda ai isana phabata khandana chatlabadi kari gumba lalam lagadi madu gi phal lai koina phangba tabani aduna lari ki mama Quran Sharif na kari haibage kari bisar tawbage haibate Quran gi mieng dagi mangal lagi ai koin bisar tawba ngam labadi larik tabu oirabasu mi amana chatlam liba amasung mi amana yatlam liba kanglon sing aduda bisar por pangam gani Maduna Trabadi, Shilak Liba, Chatnabi Nongshit, do the Hunkigani, Amazon Ikoe say Chelak Liba, Isian, the Kaoshing Oikigani, Maduna Ikoigi, goal setting, Amadi time management, Amadi Ikoina Karigumba, Planama, Taurangama, Yachabagi, Pangal Ikoja Lakloi. Abadi Isha, I say Chatnabi, the Lukraba, Amazon Chatnabi Lipulda, Minai Oikraba, Amoina, Tokani. Aduna. Maulana ki ustad na sheikh na haibiram liba se matam punam ki chumdunu lairaba wafam taseng na maksat nabi sing ase karai digi lakpage kanana haudok lambage amasung masi kayam yam na chumbage aikoina kayam yam na hisab tawkhrabage amasung masi ki bichar tawkhrabage taseng na makti masi ki bichar ase tawdrabadi aikoi samaj da hingbada yam na khudong thiningai ni taseng na sat nabi sing ase Sabchana ikoi in batarabadi kai ki haram halal achum aran punamak asigi nathai ramgani maramdi chatnabi sing asi haudoragli base senda lambi da amadi capitalist singi wakhallonda lachu raba singna chatnabi sembasu kongai amani hari ba chatnabi sing asidi miyangi ponging wakhan amadi inkhalakli ba singi apam babu humduna puba adumu makhal oigalli
advertising amasung masigi paukoloi singna masibo samaj sida chatnabagi damakta honariba aduda aikoina mateng pang oigani haujikti media ge kham thengna saukalaba jukamani matam asida chatnabi sing aikoi mangda lakliba lambi sing kanglon sing punamag asida achumaran gi bichar tobagi yamna tangai fadabal lei masigi damakta di hakchang gi doctor thambadauna family doctor thambadauna karigumba sinpham amagi job amagi natraga office amagi consultant thambagumna aikoi gi spiritualism gi rohaniyat gi din gi amadi punsi ki pandamgal pandam maiki da pangli ba sali kam sung murid punamakna masagi consultant habadi murid thamba thangai fadri bani achumna kanagum bana murid oidra phawatsu mahaku lamtak lamjing bangam ba mathak khanba sing ustad sing oza sing senior sing choidana mak thamba tangai fadabani masina maram oiragani kanagum sinang marup thamge herabadi aphawa lairi kam marup oiyu natragana afaba miyoi poksinga marup oiyu madu oirabadi samaj gi isenda aikoi khak kaoshing oiroi tagum sung aikoi na achum aran bichar to bangam labadi aikoi isagi iselama lakani maduda tungin binaba kaya lakani masiboni khalifa amagi thaudang natra khalifa amagi masak hairibasi islam da miyoi pok punama khalifa ni mahaki mathak khanbasing mahaki mango mahak ngondagi he na khang haibasing mahaki matung inba do mahaki makha da laklibasing aduna amuk mahaki matung inba chain of khalifa chain of leadership ki mawni maramasina skills of leadership skills haisingba tangai fadaba machak sing ado khangjin bagi matam oire